Thobal District ki manungda mahiroi masing yamna leiba lenga ki mahiloisang singi manungda ama oiriba Wangjing High School Wangjing gi masing yamlaba mahiroi singna ngasi tongan ba wakat sing taksinduna school campus ta khongjang changsinkhre mahiroi sing aduna taliba wakat sing adu gi manungda oza awat pa hapiyu me gi manga dagi len na phudat khraba school gi jinga sing sembiyu amadi oja singda kanagumba amatana makhal amatagi puba thangba ngamloidaba demand tawbiganu aikhoi lairik ningthina tamhanbiyu sing asini ngasigi khongjang aduda mahiroi singna aikhoi lairik ningthina tamhanbiyu school sing disturbance free zone oihanbiyu school gi awat pa oza infrastructure sing pibiyu haibana chingba thaba placard sing sizinaki khongjang aduda saruk yakhibi class 10 tamlibi mahiroi sanasam vidya lakshmi na mahiroi sing gi mahut sillaga hai makhoi gi school asi hauji oza gi awat pa yamna leire angka tak pa oza amana science amadi atai subject sing tak tuna leire oza yaudna karamna mahai tamgani ozagi awat pa asi mari lainaba singna athubada pibiyu haiki Byte 1 Byte 2 Wangjing High School gi SMDC gi mahut sillaga khongjang aduda saruk yakhiba convener laikrom ojit nasu Wangjing High School gi hauzik thengnariba ozagi awat pa school gi sanglen nong yuba amadi atai wakat kaya su thambaga loinana mari lainaba singna athuba matamda miyeng changbinaba mahakna taksilakli Oza awat pasingji happy na ba na mamang da haijagre ado oza awat pasingje amata happy dre len yaw ba nung lai nushit asida ate akai nang laba jinga oho ba sing asi mena ba sarkar da haijaba matam haijagre ado ya kaino to bidre mention bina ba kanamta neba authority da amta thabiraktre aduna khoi class phajana tawba phangdre phajana su yaudre aduna maram oira khoi awaba yamna nangne aduga school da maru oina thoi ba irang siga mari leinana demand kaya la e asi oja sing su awaba kaya nange masi mayok nadana ba haijai Tha kuntrani thoi chupna panchayat ki mikhal pangthok tana lakhiba du hantak lakliba September tha asida pangthokna na balaingak na leple mikhal asigi damakta laingak ki maikai digi state election commission da matam lepi na ba haijakre haina rural development and panchayati raj minister yumnam khemchana phongdokhre wafam asi ngasi dagi haukiba tarani thoi shuba Manipur legislative assembly ki taruk shuba session gi ahauba numit ki question hour ki matamda opposition ki MLA kaisa mega chandrana panchayat election karamba matamda pangthokadagi haina hangkiba wahangi pakhum pikhibani Hana mamangda pangthokhidribagi maram palladuna rural development and panchayati raj minister yumnam khemchanna leibaki law and order gi fibam phattabana maram oiraga mikhal asi pangthoktana lakhibani haiki opposition ki MLA kaisa mega chandrana law and order gi fibam phatte hairaga kamdauna mamangda lok sabha ki mikhal pangthokhibano hangki State asigi Chief Minister nasu Manipur gi law and order ki fibam phagat le haina ngahak leitana haiba leirabanina tha kuntrani thoi mikhal pangthoktana lakpa si minister na akak na ban numit lepiraga natraga matam ama house thambiyu haiki masigi pakhumda minister yumnam khemchana lok sabha mikhal loikraba matungda model code of conduct hek hangdokhibaga state cabinet ki mifam aduda Laingak asina September tha manung asida panchayat ki mikhal pangthokna bawarep lokhibani karamba numita chapchana mikhal tawgadagi haibadudi state election commission na lepakadabani haina house da thamki Manipur gi nauna governor oina khankraba Lakshman Prasad Acharya ngasi Raj Bhavan gi darbar hall da wasak lokre Manipur High Court ki Chief Justice Ridat Mirdulna Lakshman Prasad Acharya bu Manipur gi governor oina wasak lawhanki Prasad Acharya ngarang July 13 da Imphal yaurakhibaga Chief Minister Nongthomam Biren Singh Manipur Legislative Assembly gi Speaker T.A. Satyabarta Singh Minister Singh MLA Singh Chief Secretary Dr. Vinit Joshi Security Advisor Kuldeep Singh DGP Rajiv Singh amadi atopo official singna Raj Bhavan da taramna okhi Lakshman Prasad Acharya na Manipur gi governor oina wasak laurakpada Chief Minister Nongthombam Biren na nungaiba amadi harau tayamba phongdorakli panba yabadi Lakshman Prasad Acharya Manipur gi governor additional in charge oina hapaga loinana Assam gi governor oina hapkhibani ngarang leipak pokpa numit ki nungthilda Guwahati da Lakshman Prasad Acharya na Assam gi governor oina wasak laukhi Democracy chatpalaibak oirubana freedom of expression, freedom of gathering laibana lengak asina miyoi kanglup amabu ikai khumnaba uttuna lakpani karigumba henjilaklabadi lengak asina chapchaba thabak lokhatkani lokhattuna su lakli haina home gi char su puriba house ki leader su oiriba chief minister Nongthombam Biren Singh na phongdokre
Chief Minister ki wafam asi ngasidagi hauna chathaba haukiba taranithoi suba Manipur Legislative Assembly ki taruk suba session gi ahoba numit ki business ki manung channa question hour gi matamda opposition ki MLA ke Ranjitna chaliba chahi asigi June 14 da Union Territory gi demand da Churachandpur Kangpokpi Farjol amadi Tengnokpal District Headquarter da chatkiba rally adu lengakna ayaba pikiba laikibra pikidaba oiragana District Administration na karigi thingkidabano lengak asina rally siliba mapung oiba thaudang laukibasing adugi mathakta kari karamba thabak laukhatpa laikhrabaki haina house da wahang asing asi pukhatkibani masigi pakhum oina Chief Minister Nongthombam Biren na hai District Administration digi rally gi ayaba piba laikhide tawbatabu freedom of speech freedom of expression na chingba rights sing miyam da laibana lengak asina akanba thabak laukhatkibadi laikhide adubu rally adu sinbada chauna thaudang loriba lup kharagi mathakta intelligence ki observation ki thabak chathari lengak asina miyam gi freedom bu ikai khumna duna lakli ikai khumnai haiduna su henjelakpadi yaroi Manipur kaidana ba firep chapchana lengak asina lauduna lakli Manipur gi apunbagi saktam kaihanna ba honarakpada compromise tawroi Manipur miyam gi ayaba yaudana center na tawningba tawba yadana ba lengak ki commitment chapchana center da khangankre masi khangna center na thabak paikhalakani logi wangmada henjina thabak tawraklabadi matik chana deal tawgani haina Nongthombam Birena phongdoki democratic country magoiba freedom of speech, freedom of expression, freedom of gathering mayam hena loina khangi do khoi masel ngatani na yam ka hena heta force sidarga sopan nangba tawbasu yadaba misi mina thon bana bu honaba the public ki moigi haining ba khoning ba su yaringai anti national oiba anti state oiba pot to hondana musu honaba adugi potuni madaida akai atoi thoi dog misi mina tugai lokai ba kido yaw dabni na koi thoi dona madugi FIR pan ma khotpa kido bodi tawgide adubu hujike hairiba luchingni ba sing adugi makha dai koi investigation observation di tawri haina thamjage aduga hujike amana koi gi kahendaraba haiba thabak lokhali hai sidaida koi stand do yam clear ni koi assembly da lebi member punamang Manipur gi lebi praja punamang koi aduga tawrakadori bisi central government nani adu central government dai koi yam kanna Manipur gi apun musaktam sidi without the consent of the people of the Manipur tawbayaroi haiba apam dai koi yam kanna thamjari aduga kai bisunga moi haidana tugai basunga moi haidana dumaina aikoi warep lai hiram amada da haibata aduna koi center da madugi compromise sung tok doro haibagi akoi statement akoi commitment khangal le haidana mai thamjagi sa thank you Kerala gi Wayanata ngarang leibak ningkhaibagi thodokta mioi chamaga yangkhai taret laikhidre amadi chamaga marfu tarukna asok apan nangkhre asok apan nanglaba sing manak nakpa ana layeng sangsingda layeng chathari thodok thofam oiriba Wayanat ki mundakaida leibak manungda phumjankraba thawai yaudra hakchang sing lokthokpagi thabak kana chathari leibak manungda haujiksu hakchang kaya ama leiramkini haina thajanari thawai yaudra hakchang kaya amadi Malapuram district ki Chalia river dagi phangkhi leibak ningkhairakpa aduda hakchang sing adu turelda tasinkhibani panba yabadi haujiksu mioi chamagi mathakta thiba khangdana leiribani leibak asigi awang nongpok awang nongchup central amadi kha thangba mafam singda lakadoriba numit kharani asida akanba maongda nong churagani haina India Meteorological Department IMD na hairi IMD ki report matung ina ngasi Karnataka da nong kanna tabaga loinena Central Maharashtra da lakadoriba thangja numit fauba nong chugani hairi leibak asigi mafam ayambada lakadoriba numit marini asida nong kanna chugani weather department ki forecast na ngasi Delhi da nong mangbaga loinena nong kanna chugani amadi makha tana numit mangani parapna nong takhigani hairi District Football Association Thoubal na sinduna Wangjing Sports Complex da chatharakpa El Memcha Devi Super Division Football League ki match yaithokre ngarang amadi ngasi churiba nong asina maram oiduna ground gi fibam phattaba amadi line marking yadabana maram oiraga matam khara league yaithokle haina DFA Thoubal gi secretary na thadorakpa cherol amada khangalakli